ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯃꯇꯦꯡ ꯄꯥꯡꯂꯝꯂꯕꯗꯤ ꯐꯔꯦꯁꯦ ꯇꯣꯛꯑꯁꯦ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨ ꯗꯥꯂꯦꯝꯕ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕꯅꯤꯀꯣ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯅꯪꯕꯨ ꯎꯕ ꯐꯪꯗꯅ ꯂꯥꯛꯈꯤꯕꯅꯤ ngasi uba phangni khaluba adusu ngasi na aroiba oiramle aibu kari haina khumo haibano Dalemba nangi pakhum ngairi bane aigi kari karma pakhum aigi pakhum kari supin ngalite nangna kaisumta haidabaduna aingondadi pakhum kaya ama piriye masi oiramale ibani gi chahi kaya ama nushinarakpagi marise Dalemba tabro matam pumbada adumaina layo ahongwa laiganu nangi chamjaba nattau momo nokpa mino nongmata asauba laitaba nangi gun aduga nang khangbra nangi yamna gun laiba si karino haba nangi singlaba thamoi angang machaga manaba nangi natau masi pumnamakse ahongba laiganuko masi laiba sigumna matam chuppada layuko nangna aise yamna tappa saugadaba gunchele habadi kamai khangiba aigi manungda yamna sathiba villain gi character ama yauri bane adubu villain oibagi tanjado pikitaba wana Dalemba nangbu oina haise thajadabagi waro aibu amu wahangano wakanse ingna singna hingba tamlage thajanbiyo ngasidagi nangse aigi oi traiba nangna aibu nokpa tambikibani ngasidi matau karamna nokkane aiba kaukre ngasidi thamoise pena kapchaba natana
Dalemba, nang ay pangagpiyo ko. Ay nang nungshina ba din na diye? Ima baba na lepkiba luhongba oibana haidokpa ngamdre. Nangna kari soibagi aina ngakpigadoino? Nangna ngasi lauriba phirepse aina tasengna thagali. Ngasi taibangpansida ima babadagi karisu henba leitabane. Masi akhoni na unariba sina aroiba oisiko. Dalemba, kaidorogise khumoba. Aigi thawaidagi hena luna khanjaribi nangbu. Nangbu udana aina karamna ngangane. Ngasi haiba numisina ekhoi aroiba oirase. Punsida nangna nangi apamba sina phai haiba thabakto karisu jingnaba leitana tawba ngamba oyo. Dalemba, chatpagi matam oire. Karigino khangde. Ngasi nangonda haigadaba wa kaya ama wabagum. Nangondagi wa kaya ama sutadingba phawi. Dalemba, ay nangmo thamoy sengna nungsiye.